district asita leiriba Village Defence Force BDF ki leifamni haina Jiribam Police Station gi reserve line gi barak ta piribasi onthokpa maung amada thambiri matam kuina sembidaba amadi mari leinaba authority singda kayarak hanna haijarabasu ngasi fauba tawbiraktaba asina hena nungai handre hairi COVID-19 dagi ngakthoknaba amadi check-in thorang lokhatpa oina ngarang The Eastern Youth Development Association EYDA gi volunteer singna top khongnang makhongda leiba mafam sinma thungna sodium hypochlorite kapthokre State amadi Union Territory khudingmakta leiriba COVID-19 patients singda makhoi gi imung manung singa wari shanaba amadi video calling toba yanaba smartphone amadi tablet sing sijanaba yahanaba center na aiba cherol thaduna khangankhre State sing amadi Union Territory sing Health ki Principal Secretary singda Health Ministry ki Health Service ki Director General Dr. Rajiv Garg na ikiba cherol amada anaba singi nagnaba miyoi singda mobile siyanaba hospital na yahandre haiba wakat ama lakpadagi masina psychological support piba ngamgani loina na masi yahanbada handset sing ningthijana hidak kapthoktuna amadi akaknaba matam ama piduna imung manunggi miyoi singa wari sana hannaba hospital singna sinbayai haina iki Indian Premier League IPL lakliba September 18 dagi November 10 fauba sanaba hauragani haina ngarang numidang IPL Governing Council gi virtual meeting amada warep laukre Hauzik India da oiriba COVID-19 gi fibam asidagi IPL Governing Council na IPL gi tournament khudingmak United Arab Emirates UAE na pangthoknaba warep lauke matching asi UAE gi Dubai Sharjah amadi Abu Dhabi da India government gi ayaba fanglaba tungda chathagani league asi gi final match November 10 da sanagani punna tournament numit 62 ni gi oigadoriba asi nungthil gi match tara amadi numidangi match da numidangi pung 8 makhai dagi sanaba hogani